ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯪꯂꯥꯟꯂꯣꯏ ꯀꯔꯤꯌꯣꯏ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯛꯅꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯋꯥꯈꯟꯗꯅ ꯃꯪꯂꯥꯟꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯑꯁꯦꯡꯕ ꯊꯣꯛꯄꯅꯤ, ꯇꯣꯝꯕꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯣꯝꯕꯅ ꯑꯁꯣꯝ ꯀꯥꯗ ꯇꯨꯝꯂꯤꯕꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯗꯪ ꯊꯤꯜꯂꯤ꯫ ꯇꯣꯝꯕꯁꯨ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯂꯤꯕꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗꯅꯤ꯫ ꯇꯣꯝꯕ ꯃꯤꯠ ꯁꯤꯡꯂꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯎꯈꯤꯕ ꯃꯪꯂꯥꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯏ, ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯅ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯅꯤ ꯇꯣꯝꯕꯅ ꯇꯠꯇꯅ ꯈꯜꯂꯤꯕ꯫ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯈꯤꯕ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯗꯣ ꯃꯥꯅ ꯎꯕꯅꯤ꯫ ꯃꯪꯂꯥꯟꯗꯨꯗ ꯃꯉꯣꯟꯗ ꯂꯛꯅꯔꯝꯕ ꯐꯥꯒꯤ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯨꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤ, ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯕ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯊꯦꯡꯂꯛꯂꯕꯗ ꯑꯗꯨꯝ ꯇꯣꯝꯕ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯇꯨꯏꯁꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ, ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯇꯨꯏꯁꯟ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯃꯍꯥꯛ ꯉꯔꯥꯡ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯁꯤꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡ ꯑꯁꯦ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ꯫ ꯃꯁꯤꯃꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯍꯥꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯨꯏꯁꯟ ꯆꯠꯄ ꯌꯥꯎꯈꯤꯔꯝꯗꯦ꯫ ꯃꯃꯥꯟꯅꯕ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯇꯤ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯀꯥꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯣꯝꯕ ꯇꯞꯅ ꯇꯞꯅ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝꯗ ꯃꯥꯅ ꯌꯦꯡꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯤꯡ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯇꯣꯝꯕꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯒꯤ ꯇꯣꯉꯥꯟꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ, ꯑꯗꯨꯒꯤ ꯎꯄꯨꯗꯨ ꯐꯥꯎꯕ ꯇꯣꯝꯕꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯎꯄꯨꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗꯒꯤ ꯎꯔꯦ ꯃꯈꯜ ꯀꯌꯥꯒꯤ ꯑꯉꯛꯄ꯫ ꯇꯣꯝꯕꯅ ꯎꯗꯕ ꯆꯤꯡꯂꯦꯝꯕꯅꯗꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯜꯂꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯉꯛꯄꯅ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯎꯄꯨ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕꯗ ꯎꯔꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯔ꯫ ꯁꯔꯨꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯤꯕꯒꯤꯔ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯪ ꯈꯨꯗꯩ ꯍꯥꯏꯅꯕ ꯐꯤ ꯑꯗꯨꯅꯁꯨ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯃꯥꯅ ꯎꯔꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯇꯣꯝꯕ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯇꯨ ꯀꯌꯥ ꯆꯨꯝꯃꯤ꯫ ꯀꯩꯅꯣ ꯃꯥꯅ ꯊꯝꯂꯝꯃꯤꯁꯤꯡꯁꯤꯕꯣ? ꯁꯤꯕꯨ ꯀꯩꯅꯣ? ꯃꯊꯪ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯀꯣꯕꯔꯁꯤꯡ ꯑꯁꯤꯁꯨ ꯏ ꯇꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ꯫ ꯏꯗ ꯅꯠꯇꯦ, ꯃꯆꯨ ꯑꯗꯨꯅ ꯃꯥꯜꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯕꯔꯁꯤꯗ ꯃꯃꯤ ꯁꯥꯃꯤꯌꯣꯏ ꯀꯔꯤꯌꯣꯏ ꯂꯥꯏꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯁꯨꯝ ꯌꯦꯛꯏ꯫ ꯇꯣꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯁꯤꯕꯣ? ꯑꯩꯕꯨ ꯄꯥꯔꯒ ꯌꯦꯡꯁꯤꯔꯅꯤ꯫ ꯑꯉꯥꯟꯕꯗꯣ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯂꯩꯕꯗ ꯉꯁꯥꯏꯋꯥꯏꯗꯤ ꯀꯩꯁꯨꯝ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ, ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯅꯣꯠꯕꯨꯛꯇ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥꯅꯤꯅ ꯑꯗꯨꯝ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯈꯜꯂꯛꯄꯗꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛꯀꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ, ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯒꯦꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ꯫ ꯇꯣꯉꯥꯟꯕ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯋꯥꯔꯣꯜ ꯉꯥꯛꯇ ꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯊꯪ ꯃꯥꯅ ꯖꯔ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯅ ꯄꯥꯕ ꯊꯣꯛꯄ ꯃꯌꯦꯛꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯌꯥꯎꯔꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯨ ꯁꯤꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯨꯛ ꯇꯣꯝꯕꯅ ꯌꯦꯡꯉꯤ꯫ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯃꯥꯅ ꯄꯥꯕ ꯊꯣꯛꯄ ꯃꯌꯦꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕ ꯍꯔꯥꯎꯏ꯫ ꯑꯁꯤꯃꯗꯤ ꯄꯥꯕ ꯊꯣꯛꯏꯅꯦ, ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯩ꯫ ꯑꯍꯧꯕꯗ ꯑꯗꯨꯝ ꯊꯥꯔꯝꯂꯦ, ꯂꯥꯛꯂꯣ ꯑꯩꯒꯤ ꯀꯦꯆꯨ꯫ ꯋꯥꯔꯣꯜ ꯑꯁꯤ ꯇꯣꯝꯕꯅ ꯄꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯃꯥꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯝ ꯖꯔ ꯄꯥꯔꯛꯏ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯁꯦ ꯐꯅꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯗꯒꯤ ꯇꯣꯝꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫
इहान हानबदा मागी हेक नाकता लेरिब उपु अदु हाना फरा फरा नोमई उपु नते टेबल सु नोमई अदुगा फमुंगसु अदुम ज्वार हाबदौन अदुम हाइरले मसीदगी तोमना ए किनो किनो सिबो ए तमनरे मसा मतोमता कादुद मतोमता लेहौबनिना कीना मतोमता मुरुम सोले चेंथोके तौबसु कादुगी मगै खुदिमक्ता पुन्ना हाइबा तमनबनिना चेंथोकपसु ngamdre पाखतपा वाबना तोमबा कैनोमा तोरे अदुबु चेंथोकतबदि यारोय चेंथोकेना तोमबा लारिक अदु फमुंगलोमदा लंगसिलमलगा चेंथोरकपा हौई अदुबु माना चेंथोरकपा मतमदि थोंग अदु मसा मतोमता लुसिंखिरमी थिंजिंखिरमी थोंदु लुसिंखिबदगी तोमना थोंग अदु दंग थिल्लगा थोंग हांगु हादुना माना लावी अदुबु थोंग अदु हांदुरपा कौब लेत्रे हांदोक्तबदगी तोमना ngसाइगी लेहौरिबा उपु अदोमदा मागी माइथोंग अदु तमना ओनसिलक मतमदि करी कमदौरी थोरकले उपु मुरुमदगी तोमबगी मंगदसु उखिबा अदुगा नोटबुकतगी मनुंगदसु येक्लमखिबा मरु कोकपा सक्तम अदो तमना उपु मुरुमदगी केरु तोमरी येले मतवसी उबदा तोमबा मसापु मखंग प्रक खंगमनि सोंगी इमा हारगा मखुत अनिमो थांदोलगा ए कनानो नंग कनानो मतोमता सोली थोंग अदु कन्न सिंगी गोरो खोतुना थोंग हांगु हाइरी ममानबा अनिदी ट्यूशन चखरबनी मतोमता कासिक मनुंगदा खंगनिंगबदुना येंगलुबनी अदुबु कासिक मनुंगदा उपु मुरुमदगी थोरकलिबा सक्तम अदुना तोमबा अमुकेना वहाली अमुकेना खेली तोमने यामना कीरिबा मागी यामना वारिबा मतौदु उबदा उपु मुरुमदगी लुमलगा येंगलिबा मरु कोकपा सक्तम अदुना मरयरु तिंथोरई अदुगा तौसिले मसीगी मतौसिना तोमबदी अमुकेना थवाई वाबना इमा हाना चोंलगा मथुलदुना लेबाकता बम फमथरगा महाक्ति अदुमक मसादु पंगथबदोना तौखरे माना अदुमना पंगथदुना ज्ञान मालिंगै मरु कोकपा सक्तम से मागी मनाक्तमना चंगी अदुगा तोमबबु माना लेंहल हौदोई अदुबु तोमबदी मिसिलक्तरे ngahaktangi pangthakiba wantakiba habaduni तोमन मिसलक्तिङै मरु कोकपा सक्तम मसिना तोमबगी माइथोंग मागी मखोंग मखुत्ता तमना तमना नान्थबीदी महाकपु ज्ञान तरकनबा माना तमना हौदोली अदुगा मिकुप खरगी मतुंगददी हेक मामक्तदा लेरिबा टेबलदुगी मथक्ता फमलगा तोमना ज्ञान तरकपा माना ngaide तोमबा तमना मिसले माना मिसलकपदा ज्ञान तरकपा मतमदा मित अदु पांगथोरकपदा टेबल मथक्ता फमलिबा सक्तम मदुना अमकसु माब किहले लाउगी तोए मतम मदुदा मरु कोकपा सक्तम मदुना लाउगनु नंग नैबा कौबगी ऐ थोरकपनी करिगी नंगना कीरिबनो कीगनो ऐ नंगोंदा कैसुम तौरे वाइजे हरकपदा इतेन खरबा फिट अनीमक तो वांगबा सक्तम मदुना दुनु वांगलकपददी तोमा ngaksungai अदुबु कीगनु हाबदी मागी मसादु यादे मसादु थक्ता निगली चेंग खैबगुम खैरे लुकोकपा सक्तम मदुना नंग नैबा कौरिबा नंगना आइबु हौदोलिबदी करिगिनो आइगी मिंग केचु नंगना कोरकपदगी ऐ थोलकपनी तोमना कीने खुमे ऐ कौदे ऐ नंगबु कौदे लुकोकपदुना ओइदबा nganगनो नंगना आइबु कोरकपदगी ऐ थोलकपनी आइबु कौरबनिना आइगा नंगा मरुप ओइसे ऐ नंगी मरुपनि खल्लो नंगी मतेंग ऐना पांगनी तोमबदी कीरी ngamloi ai nang marup oiba ngamoy nangdi laini tamna rai nanga ai garam na marup oini ai ngamoy ai chakrage adabu maru kokpaduna kaidau ngai de yade nangna kiri budu kiganu aina nangi mateng pangani ai ga nanga marup oiba nangna yaw ngahak wakal phathau ai wa khara haige ai tamna rai nate apha pa pukchen chengba laini ai ga lunaraba nang khalakani ai hangna taibang miram lena thokko phangwa matamda matam mama kayam nungairi adabu ai bu kobina kana leitrabada ngasi nangna korokpada ai gi thamoi asi penkre
ꯑꯩꯍꯥꯛ ꯊꯣꯔꯛꯑꯦ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯀꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯛꯄ ꯐꯪꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯊꯣꯛꯄ ꯐꯪꯗꯦ꯫ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯅꯪꯅ ꯑꯩꯕꯨ ꯐꯖꯅ ꯂꯨꯅ ꯂꯣꯏꯅꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧ꯫ ꯇꯣꯝꯕ ꯑꯗꯨꯝ ꯀꯤꯔꯝꯕꯗꯒꯤ ꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯄꯗꯨꯗ ꯇꯣꯝꯕ ꯀꯤꯕꯗꯤ ꯈꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅꯁꯨ ꯋꯥꯡꯗꯕ, ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯗꯕ ꯂꯨꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯀꯤꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯇꯣꯝꯕꯅ ꯃꯥꯒꯤ ꯃꯤꯠꯇꯣ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ꯫ ꯑꯩ ꯅꯪꯕꯨ ꯀꯤꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯇꯪ ꯁꯤꯜꯂꯣ, ꯑꯃꯇꯪ ꯁꯤꯜꯂꯣ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯂꯨꯀꯣꯛꯄꯤ ꯀꯦꯆꯨꯅ, ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯑꯩꯅ ꯀꯔꯝꯅ ꯁꯤꯟꯒꯅꯤ? ꯃꯁꯤꯗꯤ ꯃꯁꯥꯒꯤꯅꯤ꯫ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯗꯨꯝ ꯐꯖꯔꯛꯄꯅꯤ꯫ ꯔꯥꯁꯤ ꯂꯩꯈꯠꯂꯛꯄꯅꯤ꯫ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯗꯨꯝ ꯐꯖꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯇꯣꯝꯕꯅ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯗ ꯂꯩꯔꯤꯕ? ꯀꯔꯝꯕ ꯂꯥꯏꯒꯤ ꯁꯥꯌꯣꯟꯅꯣ? ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ? ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯗ ꯂꯨꯀꯣꯛꯄꯤ ꯀꯦꯆꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯤꯡꯉꯝꯂꯛꯇꯦ ꯃꯃꯥꯡꯊꯛꯀꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯅ ꯃꯥꯕꯨ ꯋꯥꯍꯜꯂꯤ, ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯌꯥꯍꯜꯂꯛꯇꯦ꯫ ꯌꯥꯔꯦ, ꯇꯣꯛꯂꯣ, ꯍꯪꯂꯅꯨ꯫ ꯅꯪꯒꯤ ꯋꯥꯍꯪꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯀꯦꯆꯨꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯀꯤꯔꯝꯕꯗꯒꯤ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯊꯦꯛꯄꯣꯏ ꯀꯔꯤꯌꯣꯏ, ꯅꯪꯅ ꯋꯥꯍꯪꯗꯨ ꯍꯪꯂꯅꯨ, ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕ ꯅꯣꯛꯈꯤ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯒ ꯂꯣꯏꯅꯕ ꯇꯜꯂꯤ꯫ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯅꯪꯅ ꯊꯣꯔꯛꯂꯤꯕ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯝꯕ ꯊꯅꯝꯂꯤꯕꯅꯣ? ꯀꯦꯆꯨꯅ, ꯍꯥꯏꯒꯦ, ꯇꯥꯎ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯄꯟꯕ ꯐꯥꯎ ꯇꯜꯂꯤ꯫ ꯃꯍꯥꯛ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯍꯜꯂꯤ, ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯍꯜꯂꯤ꯫ ꯁꯥꯡꯂꯕ ꯊꯥ 7-9 ꯑꯁꯤ ꯑꯩꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒꯤ ꯅꯨꯡꯉꯥꯏꯕ, ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒꯤ ꯀꯨꯝꯍꯩ ꯀꯌꯥ ꯑꯩꯅ ꯌꯥꯎꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯃꯍꯥꯛ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯑꯩ ꯃꯥꯒ ꯄꯨꯜꯂꯔꯣꯏ꯫ ꯑꯩ ꯅꯪꯒ ꯄꯨꯟꯒꯅꯤ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯔꯝꯕ, ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯝꯕ ꯅꯨꯄꯥ ꯑꯗꯣ ꯆꯤꯡꯂꯦꯝꯕ ꯀꯧꯏ꯫ ꯀꯥ ꯑꯁꯤꯗ ꯃꯥ ꯂꯩꯕꯅꯤ꯫ ꯑꯩꯒ ꯃꯥꯒ ꯄꯨꯜꯂꯛꯄ ꯂꯣꯏꯅꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯅꯤ, ꯃꯥꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯇꯝ ꯉꯜꯂꯤꯉꯩ ꯑꯩꯕꯨ ꯀꯧꯅꯕ, ꯑꯩꯕꯨ ꯁꯥꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯁꯥꯟꯅꯕ ꯉꯝꯈꯤꯗꯦ, ꯑꯩꯕꯨ ꯂꯣꯏꯅꯕ ꯐꯪꯈꯤꯗꯦ꯫ ꯏꯆꯥꯅꯨꯄꯥꯅ ꯃꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯥꯅ ꯆꯥꯡ ꯌꯦꯡꯈꯤ, ꯃꯥꯅ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒ ꯃꯥꯒ ꯄꯨꯟꯈꯤ, ꯑꯩꯒ ꯃꯥꯒ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯕꯨꯅ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯇꯣꯝꯕ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯁꯥꯟꯅꯔꯝꯃꯅꯤ, ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯇꯣꯝꯕꯁꯨ ꯈꯪꯂꯦ꯫ ꯇꯣꯝꯕꯅ, ꯑꯩꯗꯤ ꯂꯥꯏ ꯁꯥꯟꯅꯕ, ꯑꯩꯗꯤ ꯂꯥꯏ ꯀꯧꯕꯁꯨ ꯍꯩꯇꯦ꯫ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ? ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯃꯇꯝꯗ ꯏꯁꯥꯗ ꯁꯨꯔꯨꯡꯕ, ꯏꯁꯥꯗ ꯇꯦꯡꯃꯟꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯍꯥꯏꯅꯩ꯫ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯁꯨ ꯍꯩꯔꯣꯏ, ꯑꯩ ꯅꯪꯒ ꯂꯣꯏꯅꯕꯁꯨ ꯍꯩꯔꯣꯏ꯫ ꯅꯍꯥꯛ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯣ꯫ ꯑꯩ ꯅꯪꯒ ꯄꯨꯜꯂꯔꯣꯏ꯫ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯋꯥꯔꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯨꯀꯣꯛꯄꯤ ꯀꯦꯆꯨꯅ ꯌꯥꯗꯦ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯃꯥꯅ ꯍꯥꯟꯅ ꯌꯥꯎꯔꯨꯕ, ꯃꯥꯅ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ, ꯑꯩꯕꯨ ꯊꯥꯖꯧ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯕꯨ ꯀꯤꯒꯅꯨ,
ꯑꯩꯕꯨ ꯂꯣꯏꯅꯕ, ꯑꯩꯕꯨ ꯅꯪꯅ ꯀꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯥꯛꯀꯅꯤ, ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯅ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯦꯆꯨꯅ ꯃꯥꯕꯨ ꯐꯖꯅ ꯊꯦꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯌꯥꯔꯝꯗꯕꯗꯒꯤ ꯐꯖꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯗꯤ ꯌꯥꯔꯦ, ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯈꯪꯅꯤꯡꯅ ꯋꯥ ꯑꯃꯁꯨ ꯍꯪꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯅꯤ? ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯧꯒꯅꯤ? ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯔꯛꯑꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯀꯦꯆꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯃꯥꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯃꯤꯡ, ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯦꯆꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤ꯫ ꯌꯦꯡꯉꯨꯇꯣ, ꯐꯛꯂꯥꯡꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛ, ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯕꯨ ꯀꯦꯆꯨ ꯀꯦꯆꯨ ꯄꯨꯟꯅ ꯊꯥꯔꯝꯕꯅꯤ꯫ ꯃꯥꯅ ꯀꯧꯕ ꯃꯤꯡꯗꯤ ꯅꯪꯉꯣꯟꯗ ꯀꯧꯍꯟꯅꯤꯡꯗꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯃꯅꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯧꯔꯕ ꯃꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯁꯥꯡꯊꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯦꯆꯨꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯣ꯫ ꯃꯁꯤ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯔꯒꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯍꯣꯠꯅꯔꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ, ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯂꯩꯔꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯨꯟꯅ ꯇꯥꯛꯂꯒꯅꯤ꯫ ꯇꯣꯝꯕ ꯍꯔꯥꯎꯔꯛꯏ꯫ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯔꯒꯅꯤ, ꯃꯍꯩ ꯀꯌꯥ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯜꯂꯤ꯫ ꯇꯣꯝꯕꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯀꯥꯁꯤꯗ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯜꯂꯛꯈꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯗꯤ ꯅꯪꯕꯨ ꯎꯍꯟꯗꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯏꯇꯣꯝꯇꯅ ꯅꯪꯕꯨ ꯎꯕ, ꯏꯇꯣꯝꯇꯅ ꯅꯪꯕꯨ ꯀꯧꯕ ꯁꯥꯟꯅꯕ ꯂꯣꯏꯅꯕꯗꯤ ꯌꯥꯒꯗ꯭ꯔꯥ? ꯇꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯆꯨꯕꯤ ꯅꯣꯛꯂꯛꯏ꯫ ꯍꯤꯍꯤ, ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯉꯤ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜꯗꯤ ꯄꯤꯛꯏꯍꯦ꯫ ꯃꯤꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕ, ꯅꯇꯣꯝꯇ ꯆꯥꯅꯤꯡꯕꯒꯤ ꯀꯨꯗꯔ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ꯫ ꯍꯤꯍꯤ, ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩꯅ ꯊꯣꯛꯄ ꯐꯪꯗꯕ ꯀꯌꯥꯔꯣ ꯊꯣꯛꯄ ꯐꯪꯖꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯏꯅ ꯏꯟꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯑꯩꯕꯨ ꯎꯍꯜꯂꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯁꯤꯟꯅꯔꯣ꯫ ꯑꯩꯍꯥꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯅꯤ꯫ ꯇꯣꯝꯕ ꯍꯔꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯦ꯫ ꯅꯨꯡꯁꯤꯅ ꯇꯣꯝꯕꯅꯁꯨ ꯃꯉꯣꯟꯗ ꯀꯦꯆꯨꯕꯤ ꯍꯥꯏꯅ ꯀꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ, ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯡ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ꯫ ꯇꯣꯝꯕꯅ ꯑꯣꯠꯄꯗꯨꯗ ꯃꯔꯨ ꯀꯣꯛꯄ ꯇꯦꯟꯈ꯭ꯔꯕ ꯑꯗꯨꯅꯁꯨ ꯃꯥꯁꯨ ꯊꯤꯕ ꯌꯥꯎꯔꯤ꯫ ꯗꯥꯡ ꯗꯥꯡ ꯀꯧꯈꯥꯏꯗꯨꯅ, ꯍꯥ, ꯃꯥꯒꯤ ꯍꯦꯟꯅ ꯂꯩꯔꯝꯕꯁꯤꯡ ꯀꯧꯈꯥꯏꯒꯤ ꯌꯦꯡꯉꯣ, ꯀꯧꯈꯥꯏꯒꯤ ꯌꯦꯡꯉꯣ꯫ ꯑꯩꯕꯨ ꯂꯣꯏꯅꯔꯒ ꯑꯩꯕꯨ ꯂꯨꯅꯁꯨ ꯈꯟꯗꯕ, ꯑꯩꯕꯨ ꯃꯤꯔꯥꯏꯕ, ꯀꯧꯈꯥꯏꯒꯦ, ꯁꯦꯒꯥꯏꯒꯦ꯫ ꯐꯛꯂꯥꯡꯅ ꯊꯦꯜꯂꯝꯕ, ꯀꯦꯆꯨ ꯀꯦꯆꯨ ꯊꯥꯔꯝꯕ, ꯀꯦꯆꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯗꯣ ꯂꯨꯀꯣꯛꯄ ꯀꯦꯆꯨꯕꯤꯅ ꯃꯊꯪ ꯃꯊꯪ ꯁꯦꯒꯥꯏꯔꯛꯂꯤ, ꯀꯧꯈꯥꯏꯔꯤ꯫ ꯄꯦꯟꯈꯤꯗꯦ꯫ ꯃꯥꯅ ꯆꯤꯡꯂꯦꯝꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯆꯤꯡꯂꯦꯝꯕꯒꯤꯗꯃꯛ ꯃꯥꯅ ꯐꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯀꯦꯆꯨꯕꯨ ꯃꯥꯅ ꯅꯤꯡꯁꯤꯡꯈꯤꯗꯦ, ꯃꯥꯕꯨ ꯀꯥꯎꯈꯤ꯫ ꯃꯁꯤꯅ ꯀꯦꯆꯨꯕꯤꯅ ꯃꯥꯕꯨ ꯁꯥꯎꯕꯅꯤ꯫ ꯀꯦꯆꯨ ꯀꯦꯆꯨ ꯊꯥꯔꯝꯕꯁꯤꯡ ꯄꯨꯟꯅ ꯁꯦꯒꯥꯏꯔꯦ, ꯀꯧꯈꯥꯏꯔꯦ꯫ ꯈꯪꯕ꯭ꯔꯥ? ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯃꯥꯒꯤ ꯇꯦꯟꯈ꯭ꯔꯕ ꯈꯣꯡ ꯑꯗꯨꯅ ꯗꯥꯡ 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 ꯀꯥꯎꯔꯤ꯫ ꯇꯣꯝꯕ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯣꯛꯅꯤꯡꯂꯕꯁꯨ ꯂꯥꯏꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤ? ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯩ, ꯂꯣꯏꯅꯩ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ꯫ ꯀꯦꯆꯨꯕꯤꯗꯤ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯍꯩ꯫ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄ ꯃꯈꯩ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯇꯣꯝꯕꯁꯨ ꯐꯥꯒꯤ ꯐꯅ ꯌꯥꯝꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯤꯕꯗꯗꯤ ꯆꯞ ꯆꯥꯔꯦ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯪꯒꯣꯝ ꯈꯦꯔꯒꯤ ꯃꯊꯛꯇ ꯐꯣꯂꯥꯜ ꯍꯥꯞꯄꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯈꯦꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯣꯛꯆꯥꯎ ꯑꯃꯗꯤ ꯔꯟꯖꯤꯠꯇꯤ ꯂꯥꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯅꯨꯡꯗꯒꯤ ꯇꯤꯡꯈꯠ ꯇꯤꯡꯈꯠꯇꯅ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗꯒꯤ, ꯑꯦ, ꯀꯩꯅꯣꯅꯦ? ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯏꯟ ꯏꯜꯂꯛꯏ꯫ ꯇꯣꯝꯕ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯅꯣꯛꯂꯝꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯉꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯨꯀꯣꯛꯄꯤ ꯀꯦꯆꯨꯕꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯃꯤꯠꯇꯗꯤ ꯀꯦꯆꯨꯕꯤ ꯎꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ, ꯑꯦ, ꯀꯩꯗꯧꯔꯦ? ꯇꯨꯏꯁꯟ ꯆꯠꯇꯦ ꯑꯗꯨꯒ ꯅꯇꯣꯝꯇ ꯅꯣꯛꯏꯗꯨꯅ ꯀꯩꯒꯤꯅꯣ? ꯇꯣꯝꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯏꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯉꯟꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯦ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯦ, ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯀꯦꯆꯨꯕꯤꯕꯨ ꯈꯟꯅꯕ ꯂꯨꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯎꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ, ꯂꯥꯎ ꯂꯥꯎ, ꯃꯤ ꯀꯥꯗꯨ ꯂꯩꯒꯅꯨ ꯍꯥꯏꯔꯒ ꯊꯣꯔꯛ ꯂꯥꯎ, ꯊꯕꯛ ꯈꯔ ꯇꯧꯁꯤ꯫
ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯇꯧꯁꯤꯜꯂꯣ ꯇꯣꯝꯕ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯆꯠꯀꯦ ꯇꯧꯏ ꯃꯈꯣꯏꯅ ꯎꯔꯝꯂꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯂꯨꯈꯝꯕ ꯊꯥꯔꯒ ꯑꯩ ꯅꯥꯟꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯀꯩꯁꯨꯝ ꯎꯔꯣꯏ ꯆꯠꯂꯣ ꯊꯕꯛ ꯇꯧꯔꯨꯔꯣ ꯑꯗꯣ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯇꯣꯝꯕꯅ ꯂꯥꯛꯀꯅꯨ ꯃꯈꯣꯏꯅ ꯎꯅꯤꯕ ꯀꯦꯆꯨꯕꯤꯅ ꯎꯔꯣꯏꯌꯦ ꯑꯩ ꯑꯗꯨꯝ ꯅꯪ ꯅꯥꯛꯇ ꯂꯥꯛꯀꯦ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩꯁꯤꯡꯗꯣ ꯅꯪ ꯌꯦꯡꯉꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯩꯒꯤ ꯃꯍꯩꯗꯣ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯆꯠꯂꯣ ꯇꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯀꯥꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯀꯦꯆꯨꯕꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯀꯥꯗꯨ ꯉꯥꯁꯤꯜꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯐꯝꯂꯤ ꯑꯗꯨꯒ ꯇꯣꯝꯕꯅ ꯑꯁꯣꯝꯒꯤ ꯅꯥꯀꯟꯒꯤ ꯐꯃꯨꯡꯗ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯃꯥꯟꯅꯕ ꯀꯣꯛꯆꯥꯎ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯇꯣꯝꯕ ꯉꯁꯤ ꯑꯩꯈꯣꯏ ꯇꯨꯏꯁꯟ ꯃꯐꯝꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯈꯛ ꯌꯥꯎꯕꯒꯤ ꯋꯥꯅꯤ ꯑꯩꯒ ꯔꯟꯖꯤꯠꯀꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕꯣ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯥꯔꯅꯤ ꯇꯣꯝꯕꯅ ꯈꯣꯏꯔꯥꯡꯅ ꯀꯩ ꯃꯤꯡ ꯀꯧꯕ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯈꯪꯕ꯭ꯔꯕ ꯀꯣꯛꯆꯥꯎꯅ ꯑꯗꯨꯗꯤ ꯈꯪꯗꯦꯕꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯇꯣꯝꯕꯗꯤ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯃꯃꯥꯏꯒꯤ ꯁꯤꯠ ꯅꯥꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯀꯣꯛꯆꯥꯎꯅ ꯀꯩꯅꯣꯅꯦ ꯇꯣꯝꯕ ꯅꯪꯒꯤ ꯃꯥꯏꯁꯤꯕꯨ ꯑꯩꯗꯤ ꯎꯗꯦꯅꯦ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯥꯏꯗ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯝꯕꯗꯨꯕꯣ ꯅꯪꯗꯤ ꯀꯔꯤ ꯀ꯭ꯔꯤꯝ ꯇꯩꯕ ꯀꯔꯤ ꯇꯩꯕꯅꯣ ꯁꯤꯕꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯉꯣꯟꯗ ꯃꯍꯩ ꯄꯤꯒꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯒ ꯇꯧꯕ ꯃꯄꯥ ꯆꯥꯅꯔꯦ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯃꯥꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯀꯦꯆꯨꯕꯤꯕꯨ ꯇꯣꯝꯕꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯦꯆꯨꯕꯤꯒꯤ ꯇꯦꯜꯂꯕ ꯈꯨꯠ ꯑꯗꯨꯅ ꯂꯥꯏꯛ ꯇꯧꯔꯛꯏ ꯀꯝꯗꯧꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯣꯝꯕ ꯍꯔꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯇꯣꯉꯥꯟꯕ ꯍꯟꯗꯛ ꯀꯩꯅꯣꯝꯃ ꯇꯩꯕꯅꯤꯗ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣꯕ ꯋꯥꯍꯩꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯕ ꯔꯟꯖꯤꯠꯅ ꯑꯃ ꯈꯨꯝꯃꯤ ꯄ꯭ꯔꯣꯃꯤꯂꯥ ꯀꯧꯏ ꯅꯪꯗꯤ ꯀꯥꯔꯟ ꯇꯥꯔꯛꯑꯅꯨ ꯑꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛꯆꯥꯎꯒꯤꯅꯤ ꯃꯥꯒꯤ ꯆꯤꯟꯕꯥꯟ ꯃꯊꯛ ꯈꯖꯥꯏ ꯋꯥꯏꯗ ꯊꯨꯡꯂꯤꯕ ꯃꯥꯒꯤ ꯁꯝꯕ꯭ꯔꯨꯗꯣ ꯑꯗꯨꯅꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤꯕꯁꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯀꯦꯆꯨꯕꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯄ꯭ꯔꯣꯃꯤꯂꯥ ꯆꯤꯟꯕꯥꯟ ꯃꯊꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯁꯣꯜꯂꯒ ꯌꯥꯝꯅ ꯉꯛꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛ ꯌꯩꯔꯤ ꯇꯣꯝꯕꯁꯨ ꯑꯣꯟꯊꯣꯔꯛꯄꯒ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯥꯆꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ